Kuki terroristing na sizinaba drone sing kapthanaba khulai CRPF ta sinarakhrai pawasi pawnil khon pawsi adagi lokhatchavanai Kuki terroristing na mitai gi khultam na drone sizinaduna drone bombing gi attack satharaktuna misi mina thokraba matungda center na midyang sanglaktuna drone kapthanaba khulai CRPF personnel singda sinarakhre haire hidamasagi matangda press na fangba pawgi matungin na drone CUAS haiba India da saba drone kapthanabagi khulai makhalasi yamna matik mayai leiba khulai amani haire handak Manipur dagi Assam Rifles ki battalion ani lauthokani haidi basigi mahut sinduna lakpa CRPF ki kangbuda drone kapthanaba khulai asi sizinabagi akhang hai sing yauri haina pawasi na makhata re Kuki terroristing na Famung da tumduna laijaba miyoy ama makokta nongmaina kaptuna halamlei sel amadi sanapu khrei pawasi pawnil khol pawsi dagi lokhatsavanai Jiribam da Kuki terroristing ga Khul Ngakpa singa Kouthoklaga Kuki terrorist mari Shire Khul Ngakpa Amasu Leikhidre Kuki terroristing na Jiribam gi ningthem khunok da leiba mitai gi ahal ama Macha gi mayum gi Famung da tumlingai da makokta nongmaina Namlaga kaptuna halamlei sel oina lupa lakh tara amadi sana likol puduna satkhre hai riba thokdok asi ngasi nongalamda ayu pung 4:30 taramdai adwai da thokibani haire Kuki terroristing na minungsi yaudana nongmaina kaptuna halamlaba nupa adugi maming Yurembam Kulendra Singh sahi hompuga humdoi ni haire Kuki terroristing na Leikhidre Kulendra gi mayumda lakma matamda mahaki loina bi amade masa Nupi su yum maduda lei haire makhoi ani bu yumda gi mapal thogalaba matungda Kulendra na Famung da tumlingai da halamban ni haire thogdok adu thokraba matung Kuki terroristing aduna saijang khultam na sakhibaga loina na mafam aduda leiriba Khul Ngakpa singda nongmai kapsin duna landarakibani haire landarakpa aduda Khul Ngakpa singi maikai dagi sukhut handuna nongmai kapki haire Khut thongna baduda Kuki terrorist marina siraga Khul Ngakpa thauba mana leikhidavane loina na Kuki Militant singna sizinaramba khulai marisu Khul Ngakpa singna phangba ngamkhre haire Kuki Militant singna sugnuda amukan na akan balanda satharakhre pawasi pawnil khon pawsi dagi lokhatchavane Kuki khulai paiba singna sugnuda amukan na landa ba horakhre ngasi ayuk pung 10 rom tarakpa matamda Kuki singna Surasanpur district ki manungsanba napat amadi laloi fai maikai dagi bom kapsin duna landarakibani haire Hai riba thogdok adu da Khul Ngakpa khunja ani asogapan nangkheng thogdok asigi matang da press na phangba pawgi matungina de soglaba khunja ani adu kaksingi jiban hospital da laika naramlaba matungda siza hospital da refer tawkhre Kuki khulai paiba sing adu na bom kapsin duna landarakpa adu da khunja sing na su handuna nongmai round khara kapkhi haire haujik thogdok thokpham da ahian ba security sangsin ba haukhre haire